December tha haibasi ningtham tha mapung pharakpa matamni. Adubu haukiba sahi khara asi December thakai salaklaba phawba ningtham thagi ayingba haibatu laktre. Ayuk angan bada saba thakpa tawbagi khut tingthokningdaba, numidang mapan thokpagi hauganingdaba, numidang thengna hanjillaklaga sak saba tanba, ngaren hauramba, sumangda nungsayairaga sak saba, ayuk angan bada lambida leisil kungna thaba. Khut ingbada saganaba sor asaba kamba asina singba asi matam amagi wari oiduna lehore. Masi sahi khudingi malemgi saba hengalakpadagi oirakpani. Malemda Industrial Revolution lakpa haurakpadagi Malemgi oina sahi khudingi Celsius degree ama natraga Fahrenheit degree anigi sangda saba hengalai. Malemgi saba hengalakpa asi ing kumza lisingama sanipan marifudagi record thamba haurakhi. Matam maduda sahigi oina Celsius degree soino dasmik soino taret ki sangda hengalakhi. Adubu sahi samagi matung lisingama samapan marifu mathoidadi saruk anigi sang yauni hengalakhi. Haukiba sahi nifurom asi malemgi oina aying asagi sang asi sahi tara khudingi Celsius degree soino dasmik amani pangi sangda hengalakhi. Asumna oirakliba khongsat asina aikhoigi malem prithibi asi nongmadi khwaidagi hena saba planet ama soidana oirakadori. Mamai thangda mi leiba yaba mafam phawba oiraktaba yai. Haukiba lising ama sanipan marifudagi hauraga khwaidagi saba sahi tara asi lising ani mangada thengnakhi aduga lising ani mangadagi khwaidagi saba sahi mangana lising ani tara mangada thengnakhi. Aying asagi khal asi leptuna leiba haibadi hengattaba natraga tabthara I haibasi akhang ai singna hainai. Adubu lising ani tara nipanda phongba journal Environmental Research Letters amasung atai khudam sangdam kayana masi lali haikre. Adumoinamak malemgi oina saba hengalakpa asigi saithengdi malem sida leiriba mipum khudingna phangli loinana masigi amangba mayoknari. Khudong sadaba asi thingnaba natraga thoktanaba akhang ai singna haujiktagi kok chungsinaduna malemgi saba hengalakpa asi lisingani nifu phawbada Celsius degree ama dasmik mangadagi helandanaba pambai thibada wakhal thadanari. Kariguma masina mai pakpa ngamlabadi khwaidagi sathiba ikang khanghaudana thoglakpa maihau langpok ising isaw akanba nongli nusit amasung atai amang ata thohanba yaba thaudok tholakpa yai. Asumna thoglakpa awa ana khudong sadaba kaya asina khwaidagi saitheng phangangadoriba asi lairaba sufam nongpham khangdaba miyoi singni loinana mausagi khal kairakpa asina miyoi kaya laira tahangani mayum makai lehendaba saba phangdaba amadi Kunaida tangdu leitadaba asina singba tholanaba maram oi. Malemgi saba hengalakpa asi karidagino haibasi mipum tingna khangnaraba wafamni. Masi ngasi ngarangta uwa yanthatpa khaktana ohelakpa nati. Sahi sangna miyoibana fossil fuel sizinnarakpa asina khwaidagi chawba maramni. Aduna fossil fuel nataba atopa pambai sizinnabagi matangda lising ani tara mangada Paris Climate Agreement khuriyakpinaduna carbon emission hanthananaba warep nakre. Adumoinamak warep asi thabakta onthoknaba honabada malemgi leibak singna khumang chawsinna thabak paikhattaba asini. Global warming na maram oiduna aying asa honglakpa asi thengnanaba scientist singna piba pautak matungina lagliba sahi lising ani kuntrada malemgi oina carbon puthokpagi sang asi sada nifugi sangda hanthanbani. Masigidamak aikhoina sabsaba thabak khudaktagi lokhatpa mathau tai. Haujiki matam asi aikhoina electricity haibadi energy sizinabagi sang hengalai. Asauba industry sing likhanare miyamgi mathau tabe energy piba ngamnaba leingakna amadi miyamna fossil fuel hena mathau tare. Fossil fuel sizinaba helakliba makai carbon thadopagi sang su hengalai. Asigumba maisa phajinba amotpa polam sing maruaina carbon dioxide, methane, nitrous oxide, ising manil amasung synthetic fluorinated gas sing asi aikhoina greenhouse haina khangnai. Masina nungsagi maisa subsillaga malem asida amuk thadore. Aduna saba hengalali. Aduna aikhoina fossil fuel da tangjaba energy lobagi mahuta nungsitagi natraga nungsadagi lownaba honabada hena pungning sangba mathau tai. Aikhoina sizinnariba gari sing electric na salaiba gari onthokpa yumda thamba natraga sizinnariba khusu khulai polam sing amasung industries electric efficient ohenba mathau tai. Carbon emission hanthanaba aikhoina yumda sizinnaba anoba polam sing khudam oina refrigerator, washing machine, dryer, rice cooker asina singba leiba matamda energy star mark yaubra yengba sangi. Mamal hanthai haiduna energy star mark yaudaba sizinabiganu karigumba car natraga atai gari leiba matamda gas mileage khwaidagi yamba aduga khwaidagi hanthana emission thokpa khangadabani. Aduga
यारिबा मखै मी अमा गारी अमगी कल्चर थादोक्लगा यारिबा मखै पब्लिक ट्रांसपोर्ट की मतेंगना चथोक चसिन तौबिगदबनी ngamlabadi cycle sizinabigidabani ngasigi malem asi kange hairabadi aikoina carbon emission thuandanaba natraga hanthahanaba honaba mathau tai aikoina thausadabadagi section dabadagi natraga khangdabadagi carbon emission thadokpa hengaliba makhai malem asi saba hengalakani isam samna uwa khara thaba khaktana malemgi saba hengalaliba si kanmangamloi aikoigi malem asi kuina lehenba amasung lehendaba haibasi aikoigi khutta leire